Analayang yauna lenga ki marui baloisang kaya lairiba Janims Hospital, Imphal East District Deputy Commissioner amasung SP Office tariba lambi ki fivam karamba fivam da lairi haibi ki matangda Impact News ki reporter Git Maitai amadi video journalist Laimayum Suvastagi paudam ama. Ana layeng siba sangba achum aran mahi masing amadi lanthum kannaba yauna masak thokpa punsi mahing amagidamak yamna maru oiba lenga ki loisang kaya lairiba Imphal East District ki lamlong kaithel soibam laikai New Sekon amadi hata dagi Janims Modern College Imphal East District ki Deputy Commissioner ki Office SP Office amasung Environment Department taba lambi sing asi pothole sing tana pik thallaba lambi oire lambi asigi oiriba phibam asina maram oiraga hairiba lambi sing asida lairiba hospital amadi mahi loisang sing lenga kamari lainaba loisang sing asida chathok chasen tauba amadi lambi sing asigi nak yatta khundariba sing yauna miyam gi chathok chasen da hiram kaya da khudong sadaba kaya mayoknari lambi sing asida oiriba phibam sing asiga mari lainana lambi asida chathok chasen tawriba sing yauna kaithel phambi sing mai kaidigi Impact News to phongdor khibada Imphal East District ki maruiba lenga ke loisang sing yauna Janims Hospital amadi Modern College takhiba lambi gi saruk ase azugi matek phebam phatre masina maram warga lambi sing asida miyam gi chathok chasinda khudongsa daba kaya chauna mayoknare lambi sing asi pothole tan pik thalle lambi sing asida phebam luraba anaba sing yauna miron bising hospital tamna chatpada matam chana hospital yobang amdaba gi khudongsa daba kaya mayoknare masigi mathakta lambi da chathok chasin tawriba singda aduki matek khudong thingai oibata natana lambi asida toina accident thokpagi khudong sadaba kaya thengnari haiba wafam yauna lengak amadi mari lainaba loisang singi mai kaidigi pukning chingsil haningbagi wafam thamlakli lambi je yam phattare chathok chasin yam bera oire kudukuda upun nga tangaire nong khitang taradi lekhom leina nga tangaire chathok chasin yam ware awaba problem yam oire na ba athu akai chatpa ju yadre danger oire phunwai phundi phajara thange pochai ji numit tarak padadi poch pumak maksale phunwai phun yam jina lok thongba na ba ju bari yaunare hanang koire da amana mu chemini hara suksem chembide ana ye kholaga di hosal lambi ga se porompat lambi ga se kanum chugaya da thuna chemaninge ba khoina loi chemaninge phajana lambi sidi atai gi natre ana ye yaw ju ngaitre adagi akoi chalo ju ngaitre akoi phamu ju ngaitre adu lambi je accident ju am thokale kaino da lambi je du ta kingam lai ramina department sing amatta buji lakti yeng chen ma so amatta lakti moi bulam kakpagi lai sing ji ba mai than ba ye maga dang nami adu ko huje bo tumin lai thokre isa na chemja ba do ngaire si yaw kana na chembi doino ba sak si tawje kana da wakalu doino kana da harga phagi doino mantri mandon da harga seman dori bra kana da harga khoi ka hujiti mantri mandon jo paidre or paidre na loi lore gari macha ma suka thawal lai ne marom phaja sembi ba khoi son sai te khatani ne thusem da kano to semdi che porompat lambi chale yadre chona kan da te siro da chale yadre chona kan chale amate da side khuding makta lambi gi ti adu ke matik chok banga ngare ba kana to ne sarkar ma ge du yeng jande mantri mandon ne ju yeng jan malangte hektom da sigi lambi sibu kadongai sengu da ge kadongai phagada ge akoina ana ayek pura de sibu doctor yobo ngamroi ne hai adu hangta de dum du loinam patient jing du mo de sun noi ta ba ya ba noi tra du kana da complete da koi lambi ju sembi ge da ge sina ina hang jandi ge adu gi mari lai na ju kana da hai du ko khang da adu ana ayek ta mukti de lambi je pa ningi apa ba hai du wo hen ningi Janims Modern College Imphal East District ki Deputy Commissioner ki Office SP Office amasung Environment Department taba lambi sing asi lengak amadi mari lainaba department sing ki maikai dege athubada midyang changduna samjan bagi tangai fadaba lairi hojik oriba lambi ki phibam asida adumak thamlabadi lambi ki khudongthiba thodok kaya thokpa yauna miyam da hiram kaya da khudongsa daba sing henna mayok nabagi achouba maram sing makha tano ohenduna laigadawri Impact News ki dama camera person Laimayum Subas ke loinana paudam zariba git mitai Impact News Porompat